Imangi umbini Muhammad nahakti Sardar ni nangdi umat ay khoigi Imangi umbini Muhammad nahakti Sardar ni nangdi umat ay khoigi Nabwate ilahi pirakhiba Alamgir Rasulni nungshi banakti Nabwate ilahi pirakhiba Alamgir Rasulni nungshi banakti Iman gi umbini Muhammad nakti Sardar ni nangdi umat ay khoigi Gari ragi chingkhong da Quran Karim pikhiba Gari ragi chingkhong da Quran Karim pikhiba Miraj giyang labakhong chata Umat ki khudol purakiba Nahak ki athoy bagun shingdo Alam da jahir taubani Nabwate ilahi pirakhiba Alamgir Rasulni nungshi banakti Iman gi umbini Muhammad nahakti Sardar ni nangdi umat ay khoigi Arab ki sharab marubhumida Habib ki kadam kadam khudinda Arab ki sharab marubhumida Habib ki kadam kadam khudinda Khuda na shaya pi bikhiba Jihad ki maidan amada Khudom bida ishin thokan khiba Pyare Habib ki magunni Pyare Habib ki magunni Nabwate ilahi pirakhiba Alamgir Rasulni nungshi banakti Iman gi umbini Muhammad nakti Sardar ni nangdi umat ay khoigi Hasar ki paglaba maidana Muhammad ki shafaat yaudana Jannat ki manung aduda Changlu bayaroi kanasu Hasar ki paglaba maidana Muhammad ki shafaat yaudana Jannat ki manung aduda Changlu bayaroi kanasu Dunia o akhirat anima ki Sardar Rasulni nahakti Dunia o akhirat anima ki Sardar Rasulni nahakti Sardar Rasulni nahakti Sardar Rasulni nahakti Iman gi umbini Muhammad nahakti Sardar ni nangdi umat ay khoigi Nabwate ilahi pirakhiba Alamgir Rasulni nungshi banakti
नबुवते इलाही पिरखिबा आलमगीर रसूलनी नुंसिबा नाहकते ईमानगी युम्बिनी मोहम्मद नाहकते सरदारनी नंगदे उम्मत अइखोयगी सरदारनी नंगदे उम्मत अइखोयगी